Agasbani Imphal, Maibam Dwijamani na pau pasari. Ahanbada maroiba pau. Security Force na kaksing Bisnupur amasung Imphal East Jilatagi yamlaba khozukholai phagale. Kendra Sarkar na electronic polam sing sabada hena puning thoganaba Electronics Component Manufacturing Scheme sanahanaba ayaba pire. Amasung Pradhan Mantri Narendra Modi ki puning gi wa Man ki Baat ki sama kun suba episode hayeng ayuk pung tara mathoida Akashbani da sandokani. Security Force na rise sigi tongan ba mafam singda thibu humbi thabak leptana sathari. Manipur Police Control Room gi cherol man hai ngarang Bisnupur jilla gi Moirang Police Station gi madung sana leiba Naran Saina amasung Sunu Sifai khul gi akoi bada thibu humbi thabak sathabada X caliber rifle ama carbine machine gun ama 303 gi sniper rifle ani 7.65 mm pistol ani insas LMG ani nongmai kyamarum yauna atei pokhai ba yaba polam sing phagat khi. Kaksing Police Station ki madung sana leiba wabagai Buffalo Farm ki akoi bata thibu humbi thabak sathabada single barrel longmai ama Chinese grenade ahum 5.56 insas ki kapayari ba maru taruk 7.62 AK ki kapayari ba maru tara mathoi yauna atei pokhai ba yaba polam kayamarum phagat khi. Imphal East Jilla ki madung sana leiba Mapithel Ridge ki Kamu Khuldagi kilogram tara mathoi lumba IED ama pompi taruk yauna atei polam kayamarum phagat khi. Amoromda Manipur Police ki apunma kangbu amana Hianglam Police Station ki manung sana leiba Sangmaijin mayai lekai tigi Pri-Park ki miyoi ama phakhi. Imphal East Jilla ki Hangang Police Station ki manung sana leiba Mantri Pukri tigi Pri-Park Progressive ki miyoi amasu phabangam khi. Khundrakpam awang lekai tigi su KCP ki miyoi ama phakhi. Supreme Court ki wayal amasung order amagi matung ina kaksing jila na kon mafam singda lairiba sarkar ki office tongan ba department sing public sector unit lanai loop sing hospital sana khonabagi institution yauna office kuding makta sexual harassment of women at workplace prevention prohibition and redressal post act listing ni tarahum ki sector 4 gi makhada internal complaint committee ICC semnoba jila asigi deputy commissioner Rohit Anand thadorokpa cherol man khangalakle. Senapati Jilla ki SDO sing amasung District Administration Senapati ki karmasari singna ngarang Zonal Education Office amasung Autonomous District Council Senapati ki makhada leriba school singi phibam satuni yengsin khre. Khongset aduda Pradhan Mantri ki PM Posanma mid day meal school singi infrastructure amasung school sing matau karamna salairi begi haibegi matang de yengsin khi. Khongset aduda District Administration ki karmasari singa school ki oza sing amasung Management Board ki miur kangbu ka su unatuna wari sakhi. Makata ni yengsin bigi khongset asi lemo riba school sing da su pangthokani hairi. District Level Coordination Committee ne sinduna National Tobacco Control Program haibasida khanani nabagi mifamama ngarang Kangpokpi Jilla gi DC Conference Hall da pangthokre. Mifam adu saru yaraduna Jilla asigi Additional Deputy Commissioner N Sokhonam Baiten hai inkhalagli bam hairoi singna nisagi ipak da lup kidanaba makhoibu asumba lambi da mang lamjing bibada afaba mahi masing takpi tambiba yamna maktangai phade. Mahagna makhatana Jilla asigi mahi masingi bibak singna mahiroi singda nisa sijinabagi mangjaba kayagi matangda ningthina khanganaba honagadabani haina su phangdokhi. Khetri Mayum Biren Singna Janata Dol United Manipur State Unit ki President ki pham ngarang dagi puba haure. Mahakpu President ki pham punanaba Dol ki National President amasung Bihar ki Mukhyamantri Nitish Kumar na khangalakibani. Bangladesh da pangthokpa Crown International Film Awards Sifa Bangladesh da Manipur ki short film The Habit na Best Script amadi Best Director ki mana lobangam khre. Short film asigi director Hemsan Lingthaujam hai film ase mamang dasu national amadi international ki thak da pangthokpa film festival sing dasu mana kaya phanglakpa laikre. Regional Institute of Medical Sciences RIMS Imphal gi Gym Khanada badminton mat court sangabagi thoramama ngarang pangthokre. Sana khonaba musung haksang phana leiba haiba wakhalonda badminton court asi samgatpani. Thoramaduda RIMS ki director Professor G Sunil Kumar Sharma, Deputy Director Dental College and College of Nursing ki principal yauna atei miyai kyasu saruk yakhi. Tabiriba pawasi Akashbani Imphal dagini.
केंद्र सरकार न इलेक्ट्रॉनिक की पोलम सिंह साबद हेन पुनिंग थोगनबा अमसुंग मपानदा पोसै थादोक थाजन की फिबम हेन फगनहनबा इलेक्ट्रॉनिक्स कंपोनेंट मैन्युफैक्चरिंग स्कीम सनहनबा अयाबा पीरे मसिगिदमक केंद्र सरकार न लुपा कोटी लिसिंग कुनिथोई लम असिदे थादरगनी नई दिल्ली दंगरांग पांगथोकिबा केंद्र की मंत्रिमंडल की मिफमना वारेबसि लौखिबनी मिफम लोरेब तुंगदा पाउमिसिंग द वाफम असि फोंगदोलदुना इन्फॉर्मेशन अमसुंग ब्रॉडकास्टिंग मंत्री अश्विनी वैष्णोन हाई स्कीम असि थाबक ओंथोकपना लेबाग असिगी नहा लिसिंग मरुबुतरा माथोइदा हकथेंगना थाबक पीबा ngamlagani magna hai लेबाग असिदा हौकिबा सही तरा असिदा इलेक्ट्रॉनिक की पोसै साबा अमसुंग पुथोकपदा खुमांग यांगना साउखलगली श्री वैष्णोन हाई लेबाग असिगी लौमी सिंगी फिबम हेन फगदहनबगिदमक सरकार न लौमी सिंगदा अताबा ममलदा हार फंगनबा थौरंग तौरी magna hai किसानों के हित के लिए एक और बहुत बड़ा फैसला लिया गया है। डीएपी का प्राइस 1350 रुपए पर 50 केजी बैग रहे, इसके लिए भारत सरकार 37,216 करोड़ रुपीस की सब्सिडी का भार सहन करेगी, लेकिन किसानों के ऊपर भार नहीं जाने देगी। इससे बहुत सारे करोड़ों किसानों को इसका बेनिफिट मिलेगा। इस खरीफ सीजन का एस्टिमेट है 180 लाख मेट्रिक टन का टोटल एस्टिमेटेड कंजम्पशन होगा इस खरीफ सीजन में, और 37,216 करोड़ का इसका सब्सिडी का बिल रहेगा। प्रधानमंत्री नरेंद्र मोदी की पुनिंगी वा मन की बात की सामकुन सुबह एपिसोड हयेंग अयुक पुंग 13 आकाशवाणी दा संदोकनी थोरमसी AIR न्यूज DD न्यूज PMO अमसुंग इन्फॉर्मेशन एंड ब्रॉडकास्टिंग मंत्रालय की YouTube चैनल सिंगदसु लाइव स्ट्रीमिंग तौगनी LRS आकाशवाणी सुरसानपुर दसु थोरमसी संदोकनी मसिगी मणिपुरी वहनथोक प्रधानमंत्री की वारोल पीबे हेक लोइबगा आकाशवाणी इम्फाल संदोकनी नुमित असिगी नुमिदांग पुंग 9 दसु अमुक हन संदोकनी डायलेक्ट लोल सिंगदना मथंगी नुमित संदोकनी ngasi phongba pause singe maroiba pau singida ma hauzik Naorem Victor lire Victor Thagachari Dijamani Myanmar da yuha habada mioi chamagi mathakta leikidaba NRC matung Manipur da delimitation chathabiu haina RPI na Amit Shah da taksin khibagi pauna ngasi phongnariba pauche ayambagi maroiba pau oiri pokna fam pauche da yuha habadagi Thailand amasung Myanmar da chauna misimina thokre yum kai kaya ufulta na ningkhai khre haina ahanba headline tawri pawasimak tongan mamong da headline piraduna Ichel Express Sangai Express ki edition animak naharol gi thaudang Huyen Lan Paw People's Chronicle Imphal Free Press amasung sana laibak pauche dasu ahanba headline tawri Congress ki wakalon district president singna miyam da yohongadabani haina Congress President Malik Arjun Kharge na phongdokiba wafam Sangai Express Manipuri edition gi anisuba headline tawri sana laibak pauche da security force ki operation da yamlaba khuchukulai kaya fagat khre haiba paw anisuba headline tawri NSCN GPRN da tax thida bahaina Liangmai Naga Council na warep laukibagi paw naharol gi thaudangi anisuba headline tawri Popi thabagi mayokta kholau kaya laurabasu thabadi leptri haiba paw Ichel Express ki anisuba headline tawri Manipur da NRC pangthoklaba matungda delimitation tawbiu haina RPI na Amit Shah da taksin khibagi paw poknafam amasung Huyen Lan Paw gi anisuba headline tawri Imphal Free Press da Rajya amasung Kendra Sarkar gi scheme singi matangda oiriba fivam MP Bimol Akoizamna yangsin khibagi paw anisuba headline tawri Senapati da Phongba Hills Hornbill Express da District Administration Senapati gi karmachari singna Jila asigi school sing da chattuna yangsin khibagi paw ahanba headline tawri Ani suba Naga Morungi Thauram Chandel da pangthokibagi paw Ganfiu Mel gi ahanba headline tawri Dijamani Thagachari Victor Aroibada Maroiba Pawmu Security Force na kaksing Bisnupur amasung Imphal East Jila dagi yamlaba khusukulai sing phagale केंद्र सरकार ने इलेक्ट्रॉनिक की पोलम सिंह साबदे हेन पुनिंग थोगनबा इलेक्ट्रॉनिक्स कंपोनेंट मैन्युफैक्चरिंग स्कीम सनहनबा अयाबा पीरे अमसुंग प्रधानमंत्री नरेंद्र मोदी की पुनिंगी वा मन की बात की सामकुन सुबह एपिसोड हयेंग अयुक पुंग 13 आकाशवाणी दा संदोकनी पाउले जरे